अहानबदा मरु ओइबा पाव लॉकडाउन न मरम ओइदुना लौमी कयाना वाना पुथोक्सबा पोटलम कया मांग ताकले Prime Minister Narendra Modi na it numit faubada laibak asda COVID-19 leitaba laibak ama oiba oirasanu haina phongdokre amadi malemgi oina COVID-19 positive oiba missing lakh kunipan lising marfutara taret kachanipan marfu hundoi sukre India gi oina mioi lising kuntaruk chamri marfutara taruk positive oikre Kurumzari Times of Manipur gi nungthil gi paw meeting tabiri ba singbu Bidyapati na taram na okchari amadi mapong oiba paw sing hojik sandok na pizari Malem gi oina COVID-19 maram oiduna lockdown laikhibadagi laumi kaya na matam changna puthokchaba mahi marong kaya kaithel yawbangam dabana mang takle phibam asida laumi kaya di kokta khut hapnare hiram asida TOMTV gi pawdam ama Imphal East District ki manung channa leiba Moirang Kampu Sajep amadi Faknung Makhalai kai gi akoibada thaba maroi nakupi sing yon pham leitabana sa sanda pijathok hori nakupi lenbagi matam hen khrabasu pachilaklaga mangkhi gadabagi mahutta lenthat hobana phai haiba pandamda mangani khangna chahi chuppa honajarakpagi mahi oina sa sanda pijahori hana de koi lising amaga chani chahum chami janga someni so bhangeba adu hojiki laina chi lakpadagi yondramena karimta phangdre anu phangdabnena hoji lela ka koi amina khara lawbu lakpa anigi amma to bodura ji lela ga loin yon tholai lela ga loina lam thok pai dare ko sida adu maina tawrga leire adu awa basi kaitang mari leina basingna kaitang akoi awa basi sana thangna worso karitang pangbiradi kaitang koi saba kadra kali Laingak na lakthokiba lockdown ga sagonaba curfew asi sector kharada komthok labasu maroi na ko pithaduna imung puriba singi saruk yaudarabara haina pendaba lehori nakopi sing lenthatuna kaithel da yonaba pubada Manipur police personnel singna thengkhang kaya da ayat apan pibada natana nakopi thariba mafam asida laiba lakadaba kayasu lairiba phibam asina adumak apanba oibada khudong chadaba kayana laiteng oi chakhaugi lanphamda maithiraba lawmi singi chakhumgi mai mutlagadra pakhatna hori asado matiki mange si honaraga yum pure ibane adagi angang lairik laisu tamhala ibane aduna adu matik mange hojikna Zana bathaknaba awabai mathakta yonpham se muk laitabagi yonpham market amtang sumba ayaba ngahaktang oragasu pibiragadi yam nungaigani COVID-19 laisatna awaba mayuk naringai maroi na kopi thaduna thawai kaya puriba sing laisat asina loikhraga karamba phibamda leigadawribagi haina lawmi singi thamoida pendana hanghori Miyamgi yai phanabagi damak laingakna laukhatliba thausil thaurang kaya asi karigumba nakupi thariba lawmi singda mapung fana phanghanba thoklabadi laingakna laukhatliba yai pha khongthang kaya mai pakpa ngamgani chiraba tanpham asida lawmi singna manglabasu mangna lawphamda leiriba nakupi sing yonbada laingakna mateng panglakpa khaurangna ngaihori Sarkarna हमारी लाइनबो डिपार्टमेंट हॉर्टिकल्चर डिपार्टमेंट ना अरेंजमेंट नम तौबीरे हरगा असिगुम्बा से यामना लमदम सिगी यामना इनकम जनरेट तौरिबा दुम्बा पोथोक असि पुथोगा योननबगी मफम अमा सिनबिबा तारगदी लमदम सिगी प्रजाना अदुकी मतिक सरकार बु थाककदमने अदुबो ngasi फावबा असिगुम्बा कुदोंचाबा सि सरकारना सिनबिबा अमत लेते Nonglikna tabana maram oraga manama sing thazariba lawmi singda chawna chaitheng piduna lakli adobo nong khara tarakle haina kharadang safaragadra khalakpa mikupta lockdown na maram oraga chaitheng di adumak piri
Adobo lengakna agriculture yauna sector tara mangada lockdown komthokrabasu leiba lakadaba amadi yongadaba miyuisingdi adumak awaba mayoknari. Hiramasi matangda video journalist Naresh amadi Onel Galonena paudam jaribi Elizabeth Times of Manipur Imphal. Malemgi oina COVID-19 positive oiba missing lak kunipan ga listing marfutara taretka chanipan marfu humdoi sukre. Sikhiba missing na lak kun listing aniga chanipan marfu sukre. Malemgi lebak singi manungda COVID-19 positive oibagi missing US na khwaidagi heli. Hauzik phawbada US da mioi lak mapan ga listing kuntra mapan ga chani kuntra manga positive oikre amadi sikhiba missing na listing yankhai humdoi ga chamapan kuntra mari sukre. India के ओइने मियोई लिसिंग कुनगा तरुका चामरी मरफुतरा तरुक पॉजिटिव ओइख्रे अमदी सीखिबा मिसिंगना चनिपान कुनमंगा सुख्रे ngase ayuk pung taramathoi taba matamda Prime Minister Narendra Modi na Man Ki Baat ki saruki laibak miyamda wa ngangkhre ngasi Prime Minister gi Man Ki Baat ta hauzik malem pumbada lantheng nariba COVID-19 gi matangda palladuna laibak asigi mipum khudingmak COVID-19 gi mayokta lantheng nariba asigi lanmini Mahaki warolda lengak na nong na semkiba digital platform covidwarriors.government.in da Dr. Amadi nurse yauna miyoi crore amaga lak tara manga yaukre hauzik malem gi oina luraba tanpham asida laibak asigi leizari ba hidak lang thaksing laibak asina oizaba thadoktuna atopa laibak singdasu yauhalli Masi chakthok chaningai ni Muslim lining zatpa singi chakhentha Ramzan loiraba matung it numita COVID-19 leitaba laibak ama oiba oira sanu haina paladuna hauzik miyam na marks uppa asi anaba nate haiba khanare amadi lambi sorokta tin sitpagi hainabi leitre hairi Suspension of Operation Suda Ladiba Mar People Convention HPC Dina Thanlon Kendragi MLA Bungajin Balteda Paisa Amadi Cheng demand Taurakpa Adu Laulholup Asigi Maikaidagi demand Adu Handokpaga Loinana Ngapina by MLA the Haizakre Hairi Ngarang nung tilpung amarom taba matamda MLA Masayaw na Local Area Development Fund dagi PMGKY gi Chengsing Mahaki Kendra da pinabalot tauringay da demand adu tawkibani hairi. Tungda MLA gi Chorachandpur da layba yumda HPCD Manipur Region gi Secretary Ishak Mar Yauba mihut amana mifam ama phamduna lanjare haizakre. Matungda asigumlaba lurba tanpham asida asigumba demand sing tawdanaba honaragani hairi. HPCD Manipur region, we will never do it again, such mischievous thing, where that disrupt the public interest. So we will never do it again in future. That's our declaration and our promise to the public and to our respected chair and to all the people. We will never do it again. The same person, the same party, they came and apologized to the public. It is well and good, and they promised they will not do in the future. Thank you for these happenings. It should not be happened in the future also. Thank you. What is your appeal to the public? I appeal to the public. It should be freely distribution by the government under the leadership of Biren Sahib, our Honorable Chief Minister. With his initiative, the hungry peoples, they are surviving now. Tengnopul Police Station gi manungda laiba Indo-Myanmar gi ngamkhai paringda mapung phaba police station ahum amadi outpost ani hangnaba lengak asina athubada thabak paikhat piu haina Manipur Democratic Alliance MDA gi convener M Tombi na phongdokre wafam asing asi babu parada laiba Siba Sena gi office na pangthokpa paugi mifam amada phongdokhibani Siba Sena Manipur State ki General Secretary Lian Gangte yauna MDA gi manungda laiba party kaya gi luchingba kaya su saruk yakhi Convener M Tombi na haikibada COVID-19 gi license assist sandoraktana ba haiduna akan ba thabak laukhalakbadagi awaba mayoknariba Tengnopol PS ki manungda leiba kwatha khul yauna khul kayada chana thaknaba polam sing khusinakre district asigi administration na laukhatliba thabak asi yamna thagatningai oi chaurakna kilometer nifu mari rom sangba mafam asida pamdaba thodok thoktanaba mafam ahumda police station amadi mafam anida outpost hanglagadi hena nungai gani haiki
Indo Myanmar gi ngamkhai paring amadi Tengnopal Police Station gi manungda leiba maphamsing asida police outpost hangbagi matangda Bharat ki Prime Minister amadi Home Minister dasu memorandum amamam pisilagani haiki. Manipur Democratic Alliance की पंदम से लायर ब कना लेजद्रबा नाम सोयरबा अदुगा मसाज ममौसु लेरगा मोइबु निंथिजने येंबिद्रगबा अहल दि ओरबा अदुगंबा मियोइसिंग हक्थेंग नना अखोय मेमना चलगा अखोय मटेंग पांगनी अदु स्टेट गवर्नमेंट हुजिक चंगजलिबा सोशल डिस्टेंस की लेरिबा अनाउंसमेंट मियाम पुन्ना गांगमिनसी Siba Sena gi General Secretary Lian Gangtena Kotha Khunau Ti Yangang Okpi Amadi Lamlonggaida Mapung Phaba Police Station amamam aduga Tuningfai Amadi Bongbal Khulenda Outpost amamam hangnaba sarkar asina athubada thabak paikhatpiu makhatana Ukhrul Kamjong Chandal Amadi Sisipurga Tainari Bangamkhai Paring Su Yangsinbiu MDna makhatana kana lejadraba mioi sing yauna kom Kairak Kachai yauna mafam kaya da chana thaknaba potlam sing makhatana yenanaba honagani haiki. Myanmar border sangna lai se 398 ni Manipur na kuali base. Asida Ukhrul district, amadi Kamjong district, amadi Chandel district, amadi Churchandpur district. Asiso adumak outpost police station su hang ningai provision do ekoi wakat tawgani adu giso adu ikoina handaki khongsa du di Tengnopal gi oibe ikoina mainly Tengnopal the focus to wani but however stretch of entire 398 district to district tongan Manipur district ko basi so tangai phadana police station amadi outpost hangninga ikoi ase khoi wafam se khoi honorable chief minister khoi address tawgani Manipur Legislative Assembly Speaker Yumnam Khemchan gi lamjing makhada Singjamai Assembly Constituency gi Ward number 33 ki cooperator su oiriba Imphal Municipal Corporation gi Mayor Lokesor Laisang Bamga loinena Singjamai Oinam Thingel da leiba aikhoi gi club ta chananaba potlam sing polling booth singi yenthokre hairi Tongan ba mafamda Manipur Police na COVID-19 ga mari lainana curfew amadi lockdown manungda niyom kaina gari thaurakpa sing phagat paleptri ngasi su Lampel Police Station gi mityeng makhada Tera Bazar da mioi kaya police team amana phagatpa ngamki International Society of Krishna Consciousness ki volunteer sing na Imphal gi tongan ba mafam sing da COVID-19 ga mari lainana mathau tawriba police amadi atai sinphamda lairiba mioi sing da chana thaknaba potlam sing yenthokre Iskon gi bhakta sing na ngasi Uripok ta leiba TOMTV gi office ta su chana thaknaba potlam sing yenthoklamki Kumbi Kendra gi manungda leiba Maru oina Borayang bidagi Imphal gi tongan ba mafam singda leiba Muslim singda social worker Sanjoy Ahan themna chana thaknaba potlam sing asi yenthokre COVID-19 combat team of Sanjoy Ahan themna sinduna hapta golapti da pangthokpa potlam sing yenthokpa aduda hapta golapati Kairang Mantripukhi Porompat amadi Khetrigau gi mafam singda yum oina amadi bharada leiba imung chamaga kunrom gi mioi singda chana thaknaba potlam sing adu yenthokhi Potlam sing yenthokpaga mari lainana Sanjoy Ahan themna Haujik asi Muslim singi chakhen tha lakpaga loinana Ramjan tha gi Yaipa Paujel su pizari aikhoi masel gi marakta hena nungsinaba purakpo oira sanu haina makna makhatan haiki COVID-19 ga mari lainana ngarang Sega Road Takhelambam Laikaida Laiba TYC Club ka khusamna duna Takhelambam Santi Kumar gi imung manung singna chana thaknaba potlam kaya mateng pangkhre Khundrakpam Kendra gi MLA Lokesorna mahaki MLA Relief Fund dagi Kendra asigi manung channa leiba Sadau Yengkhoman Iko Kaitel Makeng amadi Malkon hairiba mafam asigi apunba khulgi imung chatruka kuntra marida chana thaknaba potlam sing yenthokre ngasigi chana thaknaba potlam sing yenthokhiba aduga mari lainana Khundrakpam Kendra gi MLA Lokesorna ngarang mak CMN Birena luchingduna MLA khudingmakna sarukiya duna laukhibu warip sing adu yamna thagatli loinana hauzik COVID-19 na maram oiraga malemgi mipum khudingmakna khamthengna
wabada natana mipainariba matam asida ngasimak lengak pairiba asina COVID-19 gidamak laurakpa khongthangda saruk yagani haiki. Hariba pakte hedunsu ayintali traditional haidunsu sigi mahiksi tamang mathabang matak nung sidang sada o hubjala gadi nong nung su lakto hayeng sidang aisala na sid mahik man pap hubjala laga di kupna dominate ni dai tabak kin ni lairaba state ni na koi emile punamuna full cooperation piminaraga sagi koi lai thok tanna ba sarkar so ina build up jinung ise yang kai section view lai thok tena hona view aduga ini mi pung kudimakta hariba marks phangan phakano marks upaga thokpirau haibado marks hanganaba adu khaktangi every constitution khudimakta dukan amantra pharmacy khudimakta hanganaba adu sarkar namadum ta hona view. Yumnam Joy Kumar gi meeting makhada tangleibung semgatpa Naharol TSN Oinam Municipal Council amadi atai club organization singna Oinam khulgi imung lisingani ka chamada chananaba polam singa se yen thokre. Oinam Municipal Council ki chairperson and Sanahal Devi atai councillor sing TSN gi maru oiba thomi singna ngasi yen thokpa aduda saruk yakhi. COVID-19 na maram oiraga miyamna waringai sairakta uripok huidrom laikai gi yum bhara singda laiba miyoi singda amuko gi maikai degi mateng panglakpabu uripok huidrom laikai development committee gi maikai degi amuko bu thagatpa phongdorakli makha taba pau pizadingeda break matang lawjari. Breaking matungna makhata ba pau pizari. Relief Center for the Welfare of Differently Abled Persons Manipurna amadi miyoi kayaga khusamna duna persons with disabilities singda tengbang polam sing yen thokre. Tengbang bagi polam sing asi media advisor Nimol Ningombam amadi Women and Child Welfare Officer Asakiran Konsam gi meeting makhada lamdam asigi tongan ba district singda lairiba supham nompham khangraba haksang gi phibam mimanadraba persons with disabilities singi mayum chatuna COVID-19 gi dagi ngakthoknanaba sarkarna paikhatliba social distancing masks hand glove amadi hand sanitizer na chingba sizinnagadabani haiba niyom kaya adu ngakna potchai sing adu khusinnaki. Yoro Bamdiar Gram Panchayat ki Pradhan Laitan Them Sorojini amadi Panchayat asigi ward member Nipanga khusamna dana COVID-19 na awaba nanglaba yumthong lising amaga samri rom da chana thaknaba potlam kaya yen thokre. Kay sampat lemezam lekai da laiba Imphal Rising Youth Club ta All Manipur United Club Organization amukona miyoi samaga humdrada COVID-19 ga mari leinana chana thaknaba potlam kaya yen thokre. Nakalamaromda kay sampat chiam lekai Development Committee amadi Lalambung Makhong Takhelambam Youth Development Organization na su Lalambung Makhong Takhelambam lekai semgat sagat apun balup ka kusam na duna amukona pirakpa relief material sing miyoi chani ga tarani thoida yen thokre hairi. The State Bank of India Staff Association Savisha Manipur Region amadi State Asda Lairiba SPR branches ta thabak tawriba members singna khaigat naduna lamdam Asda Lairiba orphan home singda mateng pangkhre ngasi ahanba tangkaki oina Bizang Tuibong amadi Churachandpur gi mafamda leiba orphan home singda tengbang polam sing adu khushinaki.
loinana state asada lairiba lemhoriba orphan home sing da su makhatana tengbang potlam sing adu khusin nakhigani hairi Khangabo khulakpam laikai gi leisabi singna thabal chongnana ba khaigatluba senpham singna laikai asagi yumthong singda chana thaknaba potlam sing mateng pangkhrai April kuntaret kumjali singam ka sanipan metfutara mathoi ningsing thoram hayeng corona laisat asigi damak chauna sillangba lupki oinasu pangthok laroi haina numit asigi ningsing waron khara khak Manipur miyamda pausegi khuthangda yohanjabasi natana haina aina thingkhraba lalholop National Revolutionary Front Manipur gi Information and Publicity Secretary Sanajawa Maitaina thadorpa cherol amana phongdorakle Mikha polaba loilam lengak mayok nariba phurup amana Mikha polabadugi wahang hangdraba ningsingliba mapa mapuda piriba ikai khumnabagi thoram sing wahan thok leitaba oirakani amadi karigi Anglo Manipuri lan thokibanu haiba targadi aikhoigi phurup asigi amata ngairaba malemgi mamangda chauthok safam amadi ipa ipu singna aikhoida khudol oina thambiram labani haiba tai lan haibasi amana maithiba soidrabani punamakna khangi Lan taudaya draba haibasisu mikha ponba pamde haibani masi NRFM kisu haujik mak ithauni Manipur khudum channaba hotnabada British amadi Maraibak makha ponba pamdaba Manipur anigi marakta wathok lanthok kaya thokhi April kuntaret na piba haukraba iramdam asigi puari adugumlaba Maraibaki damak thawai katkraba sak Khangkhidraba amadi sak khangkhiba ipa ipu singbu NRFM na matam chuppa ningsing maira oina lachari loinana thengkhang anirakta chahi yangkhai taruk British ki mikha amadi chahi humdrama thoi India gi mikha polakpa Manipuri sing aikhoina April kuntaret nahonana numit asina lakpada aikhoi puwarida lepminarasi Minai oibagi hainabi wakhalna aikhoi gi ningtambabu singnara roisi haina cherol aduna makha tarakli Nambol area da frontline da thabak toriba police miyam da chana thaknaba yeliba club ki thaumising amadi Bisnupur district ta mathau toriba media person sing da surgical mark sing tidim rot unique Grammy Flares Union Nambol na sinduna Nambol sabal laikai da ngasi yenthokre ngasi ki thoramadu da Nambol police station ki personnel sing Waroi Singh BTF post ki personnel sing Nambol apunba Maira Paibi lup amadi atai club organization ki miyoi sing na mark sing yen thokhi Ngarang United Maite Society of Assam umsana COVID-19 ga mari lainana statharakhiba essential food items distribution campaign ki makhada taret suba phase ta ngasi Patharkandi Assam gi Rajbari amadi Bagador Khungangi awaba nanglaba imung singda umsagi volunteer singna chana thaknaba potlam sing tengbang oina yenthokre umsagi Delhi da natana Assamgi khungang kaya dasu asumna COVID-19 lockdown ga maramdagi awaba nanglaba imung singbu matung dasu tengbang bagi thaurang asi paikhatkani hairi TOMTV na sandokliba Your Voice adomgi khonjelgi Thauramda Manipur gi amadi mapan gi lamdamdagi tongan ba miyoi singna makhoi gi apen penda phongdoknarakpa leptri ngasisu kana na kari wafam phongdoklakpake haibadu amtang punna khangminasi Ekhoi Manipur macha tara noida sector 68 Uttar Pradesh da company amagi makhada thabak tawraga leijabani COVID-19 na maram oiraga lockdown laikhibana ekhoi yum thokpasu upai leitre lockdown asi amuka sangthakhibana maram oiraga ekhoi mafam asida leibada chana thaknaba amadi room ki bara pinabagi awaba kaya ama mayoknari sakchu khenarubana maram oiraga mapan thokpada ekhoibu Karem kathaina biba amasung ekhoi khudong chadaba kaya ama mayoknari ekhoi ngasi fawbada Manipur government side tegi karigumba mateng amata lose phangjadri aduna awa taraba nacha ekhoibu nuksibiduna Manipur government side tegi karigumba mateng kharada oirabasu mateng pangmiyo haijari ngasayuk phongki ba pause singi maroi ba pausing amuktang punna khangminasi Shanghai Express
Kasam Kholengi AR ga miyam ga muknariba mafamda start forcing yausinkre. COVID-19 gi lockdown. Local dukan singdi hangba yaragani. Lockdown thugaiba singda natana. Face mask uptaba sing su fagat ki. Morerom dagi purakpa yamlaba win churut fagat kre. Poknafam. Naitom leiba amadi laikai da leiba dukan sing hangba da ayaba pikre. Market area da leiba di hangba yakiroi. Manipuri yauna awang nongpoki state mari COVID-19 free oire. COVID-19 gi mathangda kauzengna landarakpagi awaba ama mayuk nagadauri. KYKL gi kuntaruk suba mapokumon pangthokre. CRPF ki flag post head pa garida kwamana lauba lakpa ani fare. Yanaba purakpadagi hongbay bileski irang nem thakre. Meter ani lapna leibagi hainabi thamsi Dr. Biswazit. Naharol gi thaudang kangsung bungdumdagi NSN IM gi camp hongdokpada yakre. Combined forcing hongbay khul yongna changsinkre. Urban area gi residential complex amasung rural area da leiba dukan sing thong hangba yare. Kaksing police na yamlaba churusting fagat kray. PDS ki potlam singi mamal wangkhalakpagi matang da High Court na interim order ta kray. Kochi da thabak toriba Manipuri guest workers sing da tengbang kray. Huyen Lanpao MLA taret ki mathakta file torpa disqualification case sing. Speaker Tribunal na February 13 gi matungdagi disqualification case sing gi proceeding lokhatri. Lockdown manung da hangbaya ba dukan sing MHA na lauthokre. IIT Delhi na puthokpa COVID-19 gi test kit ICMR na approve tawkre. Kalen thada laupam da tin taduna mahi marom kiyamarum mang tahalakpa yai report. Hongbay lamkhay da lambi thinglambadu yanaba purakpadagi state force sanghankre Assam Rifles halankre. COVID-19 amukha na positive oirakpa yai WHO. Sana Laibak, Chief Minister no officials na sinjak puthokpagi thabak haunaba pautak pikre. IM ge camp thamlaroi haiba thazaba pibadagi personal sing halakre. Local Area Development Fund gi guideline semdokre. Miyamda sanitizer mask panghanba yahankre. Itel Express Rural Development Ministry na Manipur gi Annapurna gi beneficiaries singe damak sang metric ton chamaga madputara mapan dasmik kun thadorakle. Manipur Democratic Alliance na Kwatha gi maitai singa chana thakna pa polam tengbang kre. Loktak khongbal da tariba singna CM gi miyeng ngairi. Security gi flag post yauba garida kwamana lauba lakba nan Manipuri ani fare. Media House in the BJP Thomising the hand sanitizer mask kusin na kray. Iraibak, Kangsung Bungdung da hangba NSN IM gi camp atubada hongdok kibagi fibam da lady. Lockdown later basu lekay gi dukan sing hangduna mahusagum pot yon ba yaragani. Myanmar dagi pusilak pa churut fare. Hand sanitizer mask yentok kray. Loy silak pa demoroy ba pa mukha na pizari. Lockdown na maram oiduna lawmi kaya na wan puthok sa bapotlam kaya mang takle. Prime Minister Narendra Modi na it numit phawbada laibak asta COVID-19 laitaba laibak ama oiba oira sanu haina phongdokre. Amadi Malemgi oina COVID-19 positive oiba missing lakh kunipan lising marifutara taretka sanipan marfu humdoi sukre India gi oina mioi lising kungataruk chamri marifutara taruk positive oikre. Hauzake di Times of Manipur ne pizza banung thilgi pau matang asta loi sinjare ehen ba pau ga loinena nimidang ipung mapal dang phangbigani.